Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau Manipur da COVID-19 positive oibagi sang sada mangagi makhada leiduna pungning thaugatningai oiri. Pradhan Mantri Narendra Modi na ngasi 19 suba ASEAN India Summit virtual oina saruk yagani. Amasung Bharat na surface ballistic missile Agni 5 ki sangyang maipak na pangthokre. Leibak asida COVID vaccine dose ko tisama hena kaptuna anoba itihas semle kongjang asi hena maipak hanabagi damak kan honabiriba doctor nurse frontline workers amasung vaccine kapthoklaba mioi khudingmak pu akasmani nei kai khumnaba utchari aikhoina pandam asi yobang amlabasu COVID-19 gi lantheng asi loidribana tabiriba miyamna laichar asidagi komthokpa tawbiganu tabiriba pumna makna hek yaba makhai athuba matamda vaccine kapthokpiyu atopa mioi sing vaccine kapada sumateng pangbiyu Harau kumhaigi matam asida asamba niyom mari ngakna satpinaba haizari COVID vaccine kapthokpiyu face mask upiyu phut taruki social distancing thambiyu maimit amadi khutsa sengna hamdokpiyu COVID-19 ga mari lenaba ipau singi damak national helpline number sing 0123978046 amasung 1075 ta aduga raijagi helpline number na 0385241168 amasung 1800345381 ta phone tawbiyu Hauzik mapung oiba pau Manipur da haukiba numit kharani asida COVID-19 positive oibagi sang sada mangagi makhada leiduna pungning thauganingai oiba phibam da leire ngarang mioi humphutara nauna positive oiba thenglai khibaga loinana positive oibagi sang sada 3.5 oikhi hariba mioi sing asi apunba sample 1583 test tawbagi manungda thengna khibani hauzik phawbada raija sida apunba sample Laktara humdoi lising humfu sanini fumapan virus asigi damak test tawkhre COVID-19 na naba mioi ani ngarang lekhide hariba mioi ani adugi manungda amadi COVID-19 gi vaccine kaptaba mioi ni Raja Sarkar na thadorokpa serol singi matung ina leina asidagi lekhidaba mioi singi manungda vaccine kaptaba mioi gi sang wangna leiba thengnari hauzik raja sida COVID ki active case sanipan nifu mari leiri naba phabagi sang sada mai phudara tare dasmik tare tarukte hengatle Thawbal jila da COVID-19 gi vaccine gi ani suba dose kapagi sang ka hena nembagi matangda jila sigi deputy commissioner na mifama mapangthoktuna khanakhre sahi asigi January 13 dagi haukiba COVID-19 vaccination drive aduda Thawbal jila gi oina second dose vaccine kapagi sang ka hena nembagi report leiri maramasina miyam da bhab tahanduna ani suba dose asi sungsoi soidana kapthoknabagi matangda deputy commissioner na mifama du kaukibani mifama du da jila asigi pradhan singh district welfare officer Vaccination program gi nodal officer amasung atopa kayana matau karamna vaccination drive ase kankharhangani haibagi matangda kupna khanakhi Ukhrul jila dagi photo journalist Mahong Soraisamna lekhidabada Manipur Hill Journalist Union awaba phungdorakli lekhidraba Mahong Soraisim Nagaland based tawba nungtigi sefong Morung Express ki photo journalist ni mahangna lekhidabada mahaki imung manungna tariba awana da union asina saruk yari haina Union ki President Peter Adani na thokpa cherola mana hairi Pradhan Mantri Narendra Modi na ngasi 19 suba ASEAN India Summit virtual oina saruk yagani mifam asida ASEAN leibak singi sarkar gi makok thongbalu singba sing yaugani mifam asi Bharat amasung ASEAN leibak singi marakta aphaba mari thamnabagi damak sahi khudingi pangthoktuna lakli Akasbani paumina hai mamang sahi gi November da pangthokiba 13 suba ASEAN India Summit su Pradhan Mantri Narendra Modi virtual oina saruk yakhibani Handaki asi tharaga Sri Modi na mifam asi yauba mapallak sure handaki mifam asida COVID-19 haksel lalolitik lambi thong phagarhanba siksha amasung kala sanskriti yauna hiram kaya gi matangda khanagani Leibak asigi senmitlon chawkhar hanaba honabada sobo thodang loriba Economic Advisory Council to the Prime Minister nauna semdoknabagi ayaba Pradhan Mantri Narendra Modi na pikre Hauzik member taret leigadaba council asigi chairman Saknairaba economist Dr. Vivek De Bruyne oiragani Nauna semdoklaba council gi matam sahi ani oigani amasung masina Pradhan Mantri na matam gi oina senmitlon gi matangda pirakpa samaisa singi warishin puraknaba honabada Pradhan Mantri da mateng pangani Council asina lebak asigi leiriba senmitlon gi phibam su nainabaga loinana makhoina lawrokpa phirep sing adu Sri Narendra Modi da khanghangani tabiriba pawase Akasmani Imphal dagini Bharat na surface ballistic missile Agni 5 ngarang Odisha da laiba APJ Abdul Kalam ithattagi mai paangna kapkhatkre
Agni 5 asi kilometer 5,000 lapna leiba target ta yamna sumna pokhai hanba ngamba missile amani. Masi solid fuel tangkak ahum thokna yawba leibak asina sajaba missile ni. Kendra gi Haksel Mantri Mansukh Mandaviana, Raija gi Haksel Mantri Singha COVID-19 gi vaccination drive akan ba mong da sathanana ba khanghankhre. Ngarang Delhi gi Bigyan Bhavan da pangthokpa Raija Singhi Haksel Mantri Singha unabagi thauram amada Mansukh Mandaviana, Raija Mantri Singha adu da ningthokaba numita hudokhiba Pradhan Mantri Ayushman Bharat Health Infrastructure Mission asi thabakta mapung phana onthokna ba su khanghanki. Mifam adugi matangda paumisingda wangangda Kendra gi Mantri asina hai Kendra Sarkarna vaccination drive asi akan ba mong da sangsinanaba Har Ghar Dastak haiba campaign athuba matamda hudoklagani. Tha amasungna sathagadaba campaign asida health workers singna Raija khudingmakta yumthong khuding changduna vaccine kapa yaraba miyoi singda ahanba dose kaptriba mipum khudingmakta vaccine kapkani. Housing amsung Urban Affairs Mantri Hardip Singh Puri na ngarang New Delhi da Swasth Bharat Mission Urban 2.0 amasung Amrut 2.0 gi operational guidelines sing puthokre. Hairiba operational guidelines sing asi tongan ba stakeholders singa khananai na duna amadi makhoina pirakpa pautaki matungina sembani. Guideline phongbagi thauramadu da Kendra gi Mantri asina hai Swasth Bharat Mission gi ani suba tangkak oina haudokliba thausil asina leibak asi lunanba mating leiba leibak ama ohelakani haibagi thajaba lei. English ngani tarama panda Bharat asi lamhang tumhangda amang asoi tawdaba leibak ohelle amasung haujik ekhoina amon kai lehendana ba honaragani. Masina ecosystem da yamna sauna kanaba piragani. Imphal da ngasi phongba pause singi maruiba pausingi damak haujik jeje Thokchom leire jeje. Thakacheri Nganthoi Mikhal maya nakhilakpagi tongan ba Mikhal ga mari lenaba pause ayam basing da phongba thengnare. Naharon gi thaudang gi ahan ba pau asi license gun sing lokhan aba khangan khre irang tholi basing action lokhot kani CM haiba headline da Mukhyamantri na Mikhal ga mari lenana thokli birang asi laksin nabagi khongthang ga mari lenaba pau ma phongle. Ireibakta election gi hingsa gi thaudokta sakmai yengloi hairok miyam santi ohlu haiduna khojing changchin khre haiba pau ma photo ga konana yaure. Ngarang Election Commission of India gi Deputy Election Commissioner na Manipur da lakna lakadori Mikhal asiga mari lenana sem sariba sing yengsinbagi paushu ayamba pause singda tongan ba helanda phongnari. Nganthoi handak election ga mari lenana pau phonglui haibagi matangda Naharon Thongdang pause gi correspondent ama phukhiba adu da chenaba sing adu dandi pigani haina Mukhyamantri na phongdoki wafam pause sing na phongnari huelan paugi ahan ba pau asina Parliamentary Secretary gi casing ngasi Supreme Court ta list tawre ngani isingni chapchana khanglaba yari haiba headline da phongli aduga pongna famdana election campaign gi damak Congress ki oba guideline ama puthokadori haiba paw amsu yawre mahoksa gi matogum COVID-19 gi pawsu pawche singna ahan balamai da phongduna rajya asigi haujik oiriba COVID-19 gi fivam gi matangda miyam da khangali aduga ngarang Kendra gi Lau Singugi Rajya Mantri Sobha Karan Lajena Raija Sida Lakuna Lau Singuga Mari Lenana Thauram Singda Saruk Yabagi Pau Se Singda Yaunari. Rajya gi Shiksha Mantri Sorok Khaibam Rajena Manipurda Physical Class Sathanana Ba Haujik Fawbada Sarkar gi Thaurang Leite Haina Phongdo ke Wawafam People Chronicles Sana Lebang na Chingba Pau Se Singda Yauri Manipur gi Achauba Kumai ama oiriba Ningol Sakaubaga Mari Lenana Fishery Department na mapal kangjebungda pangthok kadiriba nga gi mela asida lauga diriba nga gi mamal laukthokibagi pausu pongnafam Sangai Express pauche de yaure paw asida handak chahi gi nga gi mela asida sarkar ne lising ani tarama pangi nga gi mela da lepkhiba nga gi mamal adu sanaragani haina phongduri Manipur gi masak nairaba journalist laikhidraba Khelen Thokchom gi Humu Mathoi Suba Mapok Kumon Pangthok Kibagi Pau Ayamba Pause Singna Photo Ka Konana Phongnari Imphal Free Press Ki Anchor Kalam Gi Pau Hareba Pau Sina Oiri Nganthoi Thagatsari Jeje Thokchom Aroibada Maroiba Pau Amok Manipur da COVID-19 positive oibagi sang sada mangagi makhada leiduna pungning thaugatningai oiri Pradhan Mantri Narendra Modi na ngasi 19 suba ASEAN India Summit ta virtual oina saruk yagani amasung Bharat na surface ballistic missile Agni 5 ki sangyang maipak na pangthokre Paulo Jere